सही तरह होमदोय खत सूरीदा अकनबा अनाबा मना हॉस्पिटल दा लेकनरी माना नारीबगी मरम से स्कूल दा मागी ममानबा मगा सेक्स तौरुबदगी नाखिबनी मागी पेरेंट्स सिंग से यामना अपसेट ओइरे मरमदी असलेना सुबनगी सही तरह होमदोय खत सूरीदा सेक्स तौरुबदगी असुकनबा अनाबा से नाखिबनी डॉक्टर गैरी चैपमैन ना असलेदा इंटरव्यू तौमतमदा असलेना मागी थमुनगी वरीदो लिथोरखी असलेना यामना अनांग ओरिङैदा मपाना मोयबु थादोमग चखी मतम खर लेरगा मागी ममासे अतोप नुपा अमदा लुहोंगे ममागी नुंसीबदुबुदि फंगे तबुतबु असलेबु नुंसीबिनबा कनामत लैते मतम खर लेरगा असलेदा नुपा अमना प्रपोज तौरखी नुंसीबिनबा लैत्रबा असलेगे पुंसीसिदा नुपासिना प्रपोज तौरपदगी मासी यामना हराउखी माना डॉक्टर दा हाइखी तसेंगनमक अइना सेक्स तौबगी अपामा लैखिदे अइना पामदी नुंसीबा खक्तनी अदुबु तिन्नरुबनिना सेक्स तौरुरे डॉक्टर सिना हाय अनांग खुदिंगी थमुइदा नुंसीबगी टेंग अमा याउरी मसिगी नुंसीबगी टेंग से ममा मपाना यामना लूना तौबीरबा मतमदा फुल ओय कईगुंबा ममा मपागी नुंसीबसे फंगदबा तारगदी मागी नुंसीबगी टेंग से खाली ओय असिगुम मतमसिदा अनांगसिंगसे अवाबद पिक थल्ले असिदगी मागी थमोइदा नेगेटिव इमोशनल ओइबा होरई असुमना मपान थोंगदा मीगा मानदबा बिहेव तौबा होरई असलेगी वरिसिदसो मागी थमोइदा लबकी टेंगसे इंटी ओइबदगी मदुदो थन्ननबीदमता अनुपासिबा नुंसिरुबनी मारा पामजरुबदी नुंसिबदु खक्तनी अदुबु नुपासिना सेक्स तौरपदगी मागी हक्सांगसे अनाबा उनकिबनी सेक्स की अपाम से सही तरह यांगांग सिंदा अदुक्याम नोफम थोकते चाउनुबा खक्तो ओइरपने डॉक्टर से बनाता नुपी मसु लाए नुपी से मगोंदा कंप्लेन तौवे दुदी अइगी नुपाना अइगोंदा सुनु नुंसिबिदे अदुबु नुमित हेक ताबगा अइ फमुंग हेक तकारई सिगी नुपी से सेक्स तौबदा प्रॉब्लम नते माना पामीबदी मागी लब टेंग से फुल ओइबदुनी हाइबदी नुंसिबा पामी मददा डॉक्टर ना हाइरे नंगी अतांब गरी फजब युम पुनम करी तौरुई नंगी नपुरोबना नंगो नुंसीबिद्रब मतमदा मतांगसिदा डॉक्टर ना यामना इंपोर्टेंट ओइना हारिबसे नुंसीनबा हाइबसे ख्वाइदगी मरुनी नुंसीबा हाइबा पोतु फंगद्रगति नुंगाइबा सुफंग फंगलोय मियोबगी इमोशन दा डोमिनेट तौन लेरिबसे लव अमसुंग फेयर ने लव से पावर यामना लेबा पोनी मसिगे पावर से खुना सिनरगा मीन तौबा ngамदबा थबक मयाम तौथोकपगी अदुगुंबा शक्ति लई अदुगा फेयर हाइबसिना पांगन फाबा मी फावदसु अदुक्की मतिक सोनथाली मसागी चाक फोबा लखलगा चाबगी मपांगन फोबा लेरक्ते मियोबगी पुंसीदा हराव तयामना नुंगाइना लेनबीदमक्ता नुंसीबा हाइबा पोतसे संगदबा यादबा पोनी अवाटपा अमफु लेतबा मीदा फावबा नुंसीबसी याउद्रगदी मागी लाइफ से लोइना यूजलेस तौना खली मी सिंगसिगी मचिंदा हाइरबसो हाइद्रबसो मागी थमोय नुंगददी माना पामजरुब सिंगना माबु नुंसीरपदो लोइना मक पाम गांगतनी फैमिली की नुंसीनबो बोरसो ममा मपागी नुंसीबो बोरगसो नत्रगा मरुप मपांग सिंगी नुंसीबो बोरसो असिगी बुक्सिबो इविरकसे लब अमसुंग इमोशन द एक्सपर्ट नी माना हाय दुदी मियोय खुदिंगी थमोय नुंदा अदुगुंबा लव की टेंग अमा लई असिगी टेंग से मागी मरु ओइबा फैमिली सिंगी नुंसीबदो अदु खक्तना थल्ली मसी इथना लैरबदता मासे स्टेबल ओइना यम नुंगाइना हिंगु ngami मागी लव टेंग से लोइथोखिबा तारगदी मागी पुनमक चेंज तौरई मंगोंदगी हराव तयाम भाई पोतो मांगखरनी कनामतगसु नुंसीनबा ngamagaroi टेंशन ना पिक थनबा होरकनी मियोइबगी लब टेंग से पूरा एम्प्टी ओरे मतमदो अदुददी मोई फैमिली से खतना चैनबा काइना तोइनबा मयाम थोपा होरई असिदगी सही कया लैनरक्लबा अतै मनाव फावदा डाइवोर्स तौबगी तंजा लाकी मरमसिना मियोइ खुदिमकी लब टेंग से खरा तोसु लैबा दरकार होय अदुबु मियोइबा खुदिमकसे माना थाजरुबा नुंसीबदुदे अयामनु फंगदे
ꯃꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯦꯛꯆꯨꯑꯦꯂꯤ ꯂꯚꯀꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯇꯣꯉꯥꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯤ ꯑꯌꯥꯝꯕꯅ ꯂꯚꯀꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯐꯖꯅ ꯈꯪꯕ ꯉꯝꯗꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯗꯔ ꯇꯪ ꯑꯃ ꯂꯩꯖꯩ ꯃꯗꯨꯒꯤ ꯃꯥꯗꯔ ꯇꯪꯗꯣ ꯃꯗꯨꯅ ꯉꯥꯡꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯇꯥꯕ ꯃꯇꯝꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯤ ꯃꯤꯗꯨꯅ ꯐꯅ ꯌꯥꯝꯅ ꯂꯣꯟ ꯈꯪꯉꯒꯁꯨ ꯃꯥꯒꯤ ꯃꯥꯗꯔ ꯇꯪꯗꯣ ꯃꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯕꯗꯧꯅ ꯑꯇꯩꯗ ꯇꯥꯕ ꯉꯝꯃꯣꯏ ꯑꯁꯨꯃꯥꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯒꯤꯁꯨ ꯇꯣꯉꯥꯟꯕ ꯂꯦꯡꯒ꯭ꯋꯦꯖ ꯂꯩꯖꯩ ꯑꯗꯨꯒꯨꯝꯕ ꯂꯦꯡꯒ꯭ꯋꯦꯖꯇꯨ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯚꯀꯤ ꯇꯦꯡꯁꯦ ꯊꯜꯍꯟꯕ ꯉꯝꯒꯅꯤ ꯁꯤꯒꯤ ꯕꯨꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯊꯣꯔꯅ ꯂꯚ ꯂꯦꯡꯒ꯭ꯋꯦꯖ 5 ꯄꯤꯔꯤ ꯁꯤꯒꯤ 5ꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯚꯀꯤ ꯇꯦꯡꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯊꯜꯂꯒ ꯂꯩꯒꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯚ ꯂꯦꯡꯒ꯭ꯋꯦꯖ ꯅꯝꯕꯔ 1 ꯑꯐꯔꯃꯦꯁꯟ ꯑꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝ ꯀꯟꯅ ꯌꯦꯠꯅꯔꯝꯃꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅꯗꯤ ꯃꯥꯒꯤꯗꯃꯛꯇ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯒ ꯄꯩꯁꯥ ꯇꯥꯜꯂ ꯄꯨꯁꯜꯂꯛꯏ ꯀꯩꯒꯨꯝꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯣꯠꯁꯦ ꯄꯤꯔꯒ ꯃꯥꯕꯨ ꯍꯔꯥꯎꯅꯕ ꯍꯣꯠꯅꯩ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯥꯏ ꯅꯨꯄꯤꯅ ꯍꯔꯥꯎꯏ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯆꯤꯡꯅꯔꯒ ꯁꯨꯝ ꯂꯩ ꯃꯥꯒꯤ ꯆꯤꯡꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯍꯁꯕꯦꯟꯁꯤꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯏ ꯃꯇꯥꯡꯁꯤꯗ ꯃꯥꯏ ꯅꯨꯄꯤꯁꯤꯒꯤ ꯃꯔꯥꯟ ꯑꯃꯁꯨ ꯂꯩꯇꯦ ꯃꯁꯤ ꯑꯃꯁꯨ ꯆꯨꯝꯃꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯅꯨꯄꯤꯁꯤ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯏ ꯃꯆꯤꯟꯁꯤꯗ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦꯅ ꯁꯨꯄꯟ ꯄꯟꯗꯦ ꯑꯗꯨꯒꯤ ꯐꯤꯜꯁꯨ ꯇꯧꯍꯟꯗꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯥꯏ ꯅꯨꯄꯤꯁꯤꯒꯤ ꯊꯕꯛꯁꯤꯡꯗꯁꯨ ꯀꯩꯝꯇ ꯊꯥꯒꯠꯄꯤꯗꯦ ꯁꯣꯝꯅ ꯈꯟꯕꯤꯔꯝꯒꯅꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯈꯛꯀꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯍꯥꯏꯕꯒꯤ ꯀꯔꯤ ꯑꯥꯔꯊꯅꯣ ꯑꯗꯨꯕꯨ ꯐꯦꯃꯤꯂꯤꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯁꯨ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯄꯣꯠ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯆꯤꯡꯒꯤ ꯂꯣꯟ ꯑꯃ ꯉꯥꯡꯉꯦꯅ ꯈꯟꯁꯦ ꯃꯥꯅ ꯐꯖꯅꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯁꯅꯨ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗ ꯁꯨꯡꯆꯪ ꯆꯪꯉꯣꯏ ꯁꯨꯃꯥꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯚ ꯂꯦꯡꯒ꯭ꯋꯦꯖꯁꯤꯁꯨ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯗꯒꯤ ꯇꯣꯉꯥꯜꯂꯤ ꯃꯗꯨꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒꯤ ꯂꯚ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯐꯔꯃꯦꯁꯟꯅꯤ ꯑꯗꯨꯕꯨ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗꯤ ꯑꯇꯣꯞꯄ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯃꯗꯨꯅ ꯑꯦꯛꯁꯦꯞ ꯇꯧꯗꯕꯅꯤ ꯋꯥꯔꯗ ꯑꯣꯐ ꯑꯦꯐꯔꯃꯦꯁꯟ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯉꯥꯡꯕ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯅ ꯌꯥꯝꯅ ꯇꯥꯅꯤꯡꯕ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯄꯣꯠꯇꯣ ꯍꯥꯏꯕꯤꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕ ꯃꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗꯣ ꯁꯦꯡꯗꯣꯛꯄ ꯏꯟꯀꯣꯔꯦꯖ ꯇꯧꯕꯤꯕ ꯀꯣꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯕ ꯊꯕꯛ ꯃꯆꯥ ꯃꯆꯥꯗꯨꯁꯨ ꯃꯉꯣꯟꯗ ꯊꯦꯡꯛꯁ ꯇꯧꯕ ꯑꯗꯨꯒ ꯏꯟꯀꯣꯔꯦꯖ ꯇꯧꯕꯤꯕ ꯑꯁꯤꯒꯨꯝꯕ ꯑꯦꯐꯔꯃꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯤꯖꯤꯟꯅꯕꯤ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯆꯦꯟꯖꯤꯡ ꯑꯃ ꯂꯥꯛꯀꯅꯤ ꯃꯁꯦ ꯂꯚꯀꯤ ꯇꯦꯡꯁꯦ ꯐꯨꯜ ꯑꯣꯏꯅꯅꯕ ꯇꯦꯛꯅꯤꯛ ꯑꯃꯅꯤ ꯂꯚ ꯂꯦꯡꯒ꯭ꯋꯦꯖ ꯅꯝꯕꯔ 2 ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝꯁꯦ ꯑꯦꯛꯁꯄꯦꯟ ꯇꯧꯕ ꯌꯨꯝ ꯑꯃꯈꯛꯇꯗ ꯄꯨꯟꯅ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯖꯔꯨꯔꯤ ꯅꯠꯇꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯣꯕꯥꯏꯜ ꯌꯦꯡꯉꯦꯅꯋꯥꯔꯤ ꯁꯥꯕ ꯊꯕꯛ ꯑꯇꯣꯞꯄ ꯑꯝꯇ ꯇꯧꯗꯅ ꯄꯨꯔꯥ ꯐꯨꯜ ꯇꯥꯏꯝꯁꯦ ꯃꯉꯣꯟꯗ ꯄꯤꯕꯤꯕ ꯌꯥꯔꯤꯕ ꯃꯈꯩ ꯃꯥꯅ ꯄꯥꯝꯖꯕ ꯊꯕꯛꯇꯣ ꯃꯗꯨ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯒꯥꯔꯗꯦꯟ ꯑꯃꯗ ꯐꯝꯃꯤꯟꯅꯕꯕꯨ ꯑꯣꯏꯔꯁꯨ ꯏꯁꯩ ꯇꯥꯃꯤꯟꯅꯕꯕꯨ ꯑꯣꯏꯔꯁꯨ ꯑꯁꯨꯃꯥꯏꯅꯃꯛ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝꯁꯦ ꯄꯤꯔꯤꯕ ꯃꯇꯝꯗꯇ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯥꯎꯕ ꯍꯧꯔꯛꯀꯅꯤ ꯂꯚ ꯂꯦꯡꯒ꯭ꯋꯦꯖ ꯅꯝꯕꯔ 3 ꯔꯤꯁꯤꯞ ꯑꯦꯟ ꯒꯤꯐ ꯃꯤ ꯑꯃꯗ ꯑꯃꯅ ꯒꯤꯐ ꯄꯤꯕꯁꯦ ꯃꯇꯝ ꯁꯥꯡꯅ ꯃꯗꯨ ꯅꯤꯡꯁꯤꯡꯉꯒ ꯂꯩ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯈꯜꯂꯤ ꯃꯉꯣꯟꯗ ꯁꯨꯝꯇ ꯒꯤꯐ ꯄꯤꯅꯅꯕꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯀꯥꯏꯗ ꯂꯥꯛꯀꯅꯤ ꯃꯗꯨꯗ ꯑꯣꯊꯔꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯄꯤꯗꯧꯔꯤꯕ ꯒꯤꯐꯁꯦ ꯃꯃꯜ ꯇꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯄꯣꯠ ꯃꯆꯥ ꯃꯆꯥ ꯅꯪꯅ ꯉꯝꯖꯕꯗꯣ ꯑꯗꯨꯝ ꯈꯛꯇꯪ ꯄꯤꯕꯤꯌꯨ ꯑꯄꯤꯛꯄ ꯆꯣꯀ꯭ꯂꯦꯠꯄꯨ ꯑꯣꯏꯔꯁꯨ ꯔꯣꯖ ꯑꯃꯈꯛꯇꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯀꯥꯔꯠ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯅꯈꯨꯠꯅ ꯏꯕ ꯋꯥꯍꯩ ꯆꯦ ꯃꯆꯦꯠ ꯇꯩꯔꯒ ꯃꯗꯨ ꯈꯛꯇꯪ ꯄꯤꯕ ꯑꯣꯏꯔꯒꯁꯨ ꯃꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯔꯤꯁꯤꯞ ꯇꯧꯒꯅꯤ ꯑꯗꯨꯒꯨꯝꯕ ꯒꯤꯐ ꯄꯤꯔꯛꯈꯤꯕ ꯅꯨꯃꯤꯠꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯦꯟꯈꯤꯅꯤ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏ ꯃꯤ ꯑꯌꯥꯝꯕꯅ ꯀꯅꯥꯒꯨꯝꯕꯅ ꯅꯨꯡꯁꯤꯅ ꯄꯤꯔꯛꯈꯤꯕ ꯒꯤꯐꯁꯦ ꯐꯅꯌꯥꯝꯅ ꯍꯣꯡꯕ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠ ꯊꯝꯕꯗꯧꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯦꯛꯁꯤꯟꯅ ꯊꯝꯖꯩ ꯑꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯒꯤꯐ ꯄꯤꯕꯁꯤꯅ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯁ꯭ꯇ꯭ꯔꯣꯡ ꯔꯤꯂꯦꯁꯟ ꯑꯃ ꯁꯦꯝꯕ ꯉꯝꯃꯛꯀꯅꯤ ꯂꯚ ꯂꯦꯡꯒ꯭ꯋꯦꯖ ꯅꯝꯕꯔ 4 ꯑꯦꯛ ꯑꯣꯐ ꯁꯥꯔꯚꯤꯁ ꯀꯅꯥꯒꯨꯝꯕ ꯃꯤ ꯃꯈꯜ ꯈꯔꯗꯤ ꯍꯥꯟꯅ ꯄꯤꯖꯈ꯭ꯔꯤꯕ ꯁ꯭ꯇꯦꯞ ꯑꯍꯨꯝꯃꯛꯁꯦ ꯇꯧꯕꯗꯁꯨ ꯁꯨꯡꯄꯦꯟ ꯄꯦꯟꯗꯕ ꯂꯩ ꯐꯅꯌꯥꯝꯅ ꯒꯤꯐ ꯄꯤꯔꯁꯨ ꯐꯅꯌꯥꯝꯅ ꯃꯉꯣꯟꯗ ꯊꯥꯒꯠꯄꯤꯔꯁꯨ ꯃꯉꯣꯟꯗ ꯃꯗꯨꯅ ꯍꯔꯥꯎꯖꯗꯦ ꯃꯥꯅ ꯄꯥꯝꯖꯕꯗꯤ
ꯃꯥꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯤꯔꯛꯑꯀꯥꯟꯗ ꯍꯦꯛꯇ ꯍꯔꯥꯎꯏ꯫ ꯃꯥꯒꯤ ꯊꯕꯛꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯐꯦꯃꯤꯂꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯡꯁꯦ ꯁꯤꯌꯔ ꯇꯧꯕꯤꯕ, ꯑꯁꯤꯒꯨꯝꯕ ꯈꯛꯇ ꯄꯥꯝꯕ ꯃꯤ ꯃꯈꯜꯁꯨ ꯂꯩ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯀꯤꯠꯆꯟꯗ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯑꯗꯨꯒ ꯌꯨꯝꯒꯤ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯄꯩꯁꯥ ꯇꯥꯟꯁꯤꯟꯕꯤꯔꯛꯄ, ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯆꯥꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ, ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯇꯧꯕꯤꯔꯒ ꯍꯔꯥꯎꯖꯕ ꯃꯤ ꯃꯈꯜꯁꯨ ꯂꯩ꯫ ꯂꯞ ꯂꯦꯡꯒ꯭ꯋꯦꯖ ꯅꯝꯕꯔ 5, ꯐꯤꯖꯤꯀꯦꯜ ꯇꯆ꯫ ꯐꯤꯖꯤꯀꯦꯜ ꯇꯆ ꯍꯥꯏꯔꯤꯕꯁꯦ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯦ꯫ ꯑꯉꯥꯡꯅ ꯀꯞꯄ ꯃꯇꯝꯗ ꯃꯃꯥꯅ ꯆꯪꯁꯤꯜꯂꯒ ꯑꯗꯣ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯕ, ꯑꯗꯨꯒꯨꯝꯕ ꯐꯤꯖꯤꯀꯦꯜ ꯇꯆ꯫ ꯀꯅꯥꯒꯨꯝꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯗꯣ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯒ ꯀꯣꯟꯁꯤꯟꯖꯕ꯫ ꯐꯤꯖꯤꯀꯦꯜ ꯇꯆ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯕ ꯂꯞ ꯐꯤꯂꯤꯡ ꯇꯧꯍꯟꯕ ꯄꯣꯠ ꯑꯃꯅꯤ꯫ ꯐꯤꯖꯤꯀꯦꯜ ꯇꯆ ꯍꯥꯏꯕꯁꯦ ꯁꯦꯛꯁꯇꯨ ꯈꯛꯇꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯕꯤꯕ, ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯃꯈꯨꯠ ꯁꯝꯃꯒ ꯆꯠꯄꯤꯕ, ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ, ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ, ꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯃꯥꯒꯤ ꯂꯞꯇꯣ ꯁꯣ ꯇꯧꯏ꯫ ꯃꯁꯤꯒꯤ ꯑꯣꯄꯣꯖꯤꯠꯇ ꯄꯦꯔꯦꯟꯁꯁꯤꯡꯅ ꯃꯆꯥꯗ ꯐꯨꯕꯤꯕꯁꯦ ꯃꯁꯤꯁꯨ ꯐꯤꯖꯤꯀꯦꯜ ꯇꯆ ꯑꯃꯅꯤ, ꯇꯧꯕꯇꯕꯨ ꯃꯁꯤ ꯅꯦꯒꯦꯇꯤꯚꯅꯤ꯫ ꯑꯉꯥꯡ ꯑꯃꯗ ꯐꯨꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯐꯖꯅ ꯈꯟꯕꯤꯌꯨ, ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯏ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯨꯕꯤꯕꯁꯦ, ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯛꯄ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯂꯩꯇꯦ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯌꯥꯝ ꯊꯤꯅ ꯆꯩꯕꯤꯕ, ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯉꯥꯡꯕꯤꯕꯁꯦ ꯅꯨꯄꯤꯁꯤꯒꯤ ꯊꯃꯣꯏ ꯌꯥꯝ ꯊꯤꯅ ꯁꯣꯛꯏ꯫ ꯀꯟꯀ꯭ꯂꯨꯖꯟꯗ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯂꯤꯕꯁꯦ, ꯁꯣꯝꯒꯤ ꯇꯣꯉꯥꯟꯕ ꯂꯞ ꯂꯦꯡꯒ꯭ꯋꯦꯖꯁꯤꯅ ꯀꯔꯤꯅꯣ? ꯁꯣꯝꯒꯤ ꯄꯥꯔꯠꯅꯔꯒꯤ ꯂꯞ ꯂꯦꯡꯒ꯭ꯋꯦꯖꯅ ꯀꯔꯤꯅꯣ? ꯃꯗꯨ ꯌꯥꯝ ꯃꯨꯟꯅ ꯊꯤꯗꯣꯛꯄꯤꯌꯨ꯫ ꯑꯗꯨ ꯃꯇꯨꯡꯗ ꯂꯩꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯁꯣꯝꯒꯤ ꯄꯨꯟꯁꯤꯒꯤ ꯂꯞ ꯇꯦꯡꯛꯇꯣ ꯃꯇꯝ ꯄꯨꯝꯕꯗ ꯐꯨꯜ ꯑꯣꯏꯒꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯑꯃꯈꯛꯇꯅꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯤꯌꯨ, ꯖꯦꯅꯨꯏꯟ ꯂꯥꯏꯐ ꯍꯤꯡꯕꯤꯌꯨ꯫ ꯃꯁꯤꯒꯨꯝꯕ ꯖꯦꯅꯨꯏꯟ ꯂꯥꯏꯐꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯑꯞꯂꯣꯗ ꯇꯧꯖꯈ꯭ꯔꯦ, ꯃꯇꯨꯡꯗꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯅꯤ꯫ ꯃꯌꯥꯝꯅ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯗꯤ ꯑꯩꯅ ꯍꯦꯟꯅ ꯃꯇꯝ ꯄꯤꯕ ꯉꯝꯃꯛꯀꯅꯤ꯫ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫